IDP Singi Chengi Watokama Lakliba Si Chapchaba Policy Amadi Planning Yaudana Ngayhaki Pangto the Toba Manba, Langaki Tawong Token Manihaina Lok Savagi MP, Angomcha Bimol Akoijam Hidakli. Wafomasi Boyaima Sumanglila Sanglenda Alternative Theatre Group Linkat Kiba, Chahi Tara Mapung Farak Pagamari Lainana Pangtokiba Tauramda, Paumising Nahangba Wahangi Oina Paukum, Fongdoklam Kibani. MP asina makha taraduna laingakya soiba puthoktuna haiba asi legislature amagi mathawni laingak adu hunba oina lawgadaba natte kadaida soiribano haiba adu ningthina thigatlaga thabak adu pangthokpa haiba asi laingakki mathawni hairakli. Former Commissioner G. Robi Chandra Sharma, Red Cross Society Manipur State Branch ki Chairman Narendra Ningomba amadi Sangit Natak Academy Awardee Saurakpam Hemantasu Saruk Yaduna Pangthokiba Thauram aduda Hajari Mayum Rosie Devi na iba Aikoigi Yum Haina Mingthonba Alternative Theatre Group ki Lila amasu utki. Ujik Pawuda partially nataga completely displaced the museum masing kayano se ve oyana report tawrine bai che chahi ani ge matungda ni ko the appropriate planning ama yaudaba sincere in a serious or what pe khudam ne na logane bai adu laira maga this problem to bai and overall man the cow you know policy matter of the casual and the follow toram de sai which che de ure accurate number bhog leram de mi masing kaya no jadu masing khang de nang paisa kamai plan tau dori chahi ani reksa kari pi ra karai da chara ga phane bagi proper plan leite thada gi ba paisa sing na thum leibda duk change amuk to roi samai na ka lupa mari na cheng lai du lai gi kari thadok pum hai de mete ron da khoi ya chaban thadok pai type tang hang ha ki casual to gi type ni na i har ka ne ba si hai na mu khul le hai bi ra kanu miyam gi mu ni asoi ngam da puthora ga highway one